पाउसेद युमफम ओइबा मरोइबा पाउ खरा अपडेट तौजरी चीफ सेक्रेटरी की हक्सांगी फिवम यामना फगले कोविड-19 लाइचटना पॉजिटिव ओइबदगी रिम्स हॉस्पिटल लायिंगदुना लेरखिबा मणिपुर की चीफ सेक्रेटरी डॉक्टर राजेश कुमार की फिवम यामना फगले हाइना रिम्स की मीडिया एडवाइजर एंड फिलिप्स न प्रेस द थोकप चेरोलमना हाइरे अमरोमद पाउजे असिना फंगबा पाउगी मतुंग एडिटी चीफ सेक्रेटरी डॉक्टर राजेश कुमार कोविड-19 पॉजिटिव ओइबदगी रिम्स हॉस्पिटल लायिंग चथखिबदगी नेगेटिव ओइखे मसिक मनुंग रिम्स हॉस्पिटल की आईसीयू द थमदन हॉस्पिटल अथॉरिटी अदुकी मतेक सेक्शन ना लायिंगबगी थपक चथरके चीफ सेक्रेटरी ने लायिंगदुन लेरिबा ऑब्जर्वेशन रूम असि कोविड नाबदगी फगलगलबा मियोइ निपान रूम की लायिंगफम ओइना सिनगदबने अदु हाउसिंग मफम असिदा चीफ सेक्रेटरी माथन त थमदुना अदुकी मतेक सेक्शन द लायिंगबगी थपक चथदुना लाकपने चीफ सेक्रेटरी मसापक नमहाक उनगे आइदुन लाकपा मियोइसिंग जारिमा फकै चंगन बिरकनु आइबदगी निंगथिना कंट्रोल तौदुना लायिंगबगी थपक चथरके महापुर रिम्स हॉस्पिटल की डॉक्टर नर्स अमति मरी लेनबा हेल्थ वर्कर्स अना लायिंग चथबा असि चीफ सेक्रेटरी मसामक अपेन फोंदोकी आइखे हाउसिंग चीफ सेक्रेटरी की मसा यामना फगले अदुब महाकी हक्सांग की लंग्स की सरुक खरा सोखिबदगी हाउसिंग मपुंग फाना फगनब होनरे हानदगिसु यामना फगले हाइरे अतोप पाउ अमदना कोविड वैक्सीन कामनब होनबद एसओपी थुगाइबगी थबक चथरकपदगी मिबाइनरे लेवा मियामना कोविड-19 लाइचदगी ngakthoknaba वैक्सीन काप किनरंब कया अदु हाउजिक अनिसुब वेब लाक्तुन पॉजिटिव अमदे सिबगी सांग वांगलकपदगी मणिपुर मियामना कोविड वैक्सीन कामनब होनरकले अदु मियामना कोविड वैक्सीन कामनब होनबदा मी क्रिक क्रिक इनदुना एसओपी थुगाइबगी फोटो अमदे वीडियो क्या सोशल मीडिया द थगनरक उबद मियामना पिपाइप पोकनरे आइना लमदिंग एडुकेटेड वेलफेयर एसोसिएशन लेवा लमदिंग हाइरे लेवा की प्रेसिडेंट एस ओजित न प्रेस द थादोरक चेरोल असिना हाइरेबदे कोविड वैक्सीन कामनब होनबदा एसओपी थुगाइबगी थबक चथरकपगी फोटो अमदे वीडियो सोशल मीडिया द थगनरक उबद मियामना कोविड-19 संदोरकद्र किनरे अदुना सरकार की मरी लाइनरी डिपार्टमेंट मतम चाने यंगसिन बिनाबा लेवान अपील तौरगले अमरोम द वैक्सीन कापगी थबक असि नोंगमकी लेकाई की ओइना खाइदोक्तुना कापिननबसु सरकार द हाइजरगले लंबी द वांथरखिबा नुपी अमर लैखिद्रे ngarang nungtil pung dipan magharum taba matamda curfew manungda kaisham thok kendra ki manung channa kaishampat jailer lerak mapa oiramna hal oiribi nupi ama khanghaudana lekdar padagi rims hospital da pukat pada laikana bangam dana Leikhidre haire Leikhidre banupi asigi maming khumbong mayum ningol bagavati sahiu bugani to mapuroi bagi maming laisram bopen sing singjam mai chongtham laikai dagini hausina kaishampat jailer lerakta baragi jum amada leibane नपी मिदांग चाक चाबर तोकलब मतुंग लंबी वॉकिंग थोरकपद खंगौदना वानथदुना लाइमाइद ओंदुना लेखे औ मिसिंग कोविड-19 पॉजिटिव ओइदुना वानथरकप ओइगनि खनबदगे कीबदगी मनाक्ता मियोइ अमत संगनखिदे थौदोगदुब थेंगनबा मिसिंग नुपीदुगी ओइरिबा फिबम वीडियो फुटेज थागलकपदगी मियाम खंगनरकपदगे नुपी दो रिम्स हॉस्पिटल पुखतुना कोविड टेस्ट तौबदा नेगेटिव ओइखे लोइना महक लेखिदबासी हार्ट अटैक तौबदगी आइरे हिरमसिगे मरी लेना मणिपुर पुलिस डिपार्टमेंट दगी मियाम द खंगलकपगी मतुगिना असिगुंबा खुदोंथीबा थोकपा मतमदा थेंगनबा मियोसिना खुदक्ता मणिपुर पुलिस के कंट्रोल रूम फोन नंबर 112 दा टेलीफोन तौबिरगो खुदक्ता खुदोंथीबा मियोसिंग अदु कननबगी थौरांग तौदुना लई हाइरे माखा तरकपा अतोप पाउ अमदना इम्फाल पुलिस ना युंगांग अमदी युंगौसिंगा लोइनाना नुपी मरी याउना मियोइ निपान फागटखरे इम्फाल मनुंग के कोविड-19 कंटेनमेंट जोन लाउथोख्रबा मफमसिंगे मनुंग चलिबा थांगमैबन केंद्रगे लंफेल सुपरमार्केट ममंगदा भेंडर आंगदुना जुंगांग अमसोंग युंगौ मरंग काइन जोनबा मफम अमा ngarang Imphal Police Station की OC Inspector Nongthombam Ingo Sana Lusingba Police Team Mamana Thangmaiban United Club District Police Imphal West and COVID Awareness Come Enforcement ka khojamna duna Drive Zathabada Nupi Mari Yauna Mioi Nipan ka Loinana Jungang amasung Jungo Kayamrong ka Pakkhre Jungang amasung Yungousingga Kona Fagtlaba Mioi Sing Adudi Siam Kisur Laimizam Chahi Yangkai Apokpa Leikhidre Subol Mitai Laifam Kharason Makhalekai Basanta Kumantem Mitai Chahi Yangkai Kataruk Apokpa Mohori Kumantem Laifam Singkai Sarat Hobijam Chahi Nifugom Doi Apokpa Khongnem Pamitai Laifam Thanga Karang Maning Lekai CS Purnachandra Chahi Kuntra Panjom Laifam Andro Sunita Kamukong Chahi Yangkai Mapuroi Begiming Jiban Thapa Laifam Thangmaiban Renu Koijam Chahi Nifuga Bathoi Apokpa Leikhidre Ibosa Koijam Laifam Thangmaiban Thoksom Panchamani Chahi Yangkai Mapuroi Bipin Thoksom Laifam Thangmaiban Khomram Selong Balaikai Amade Khomdram Sara Devi Chahi Yangkai Mapuroi Leikhidre Bobby Khomdram Laifam Thangmaiban Khomdram Solong Balaikai ne
Fagalaba Youthing adu Thangmaiban United Club ke President Pratap Laising Thamda Laisang Themla Singdana Police ki Mioisingga Loinana Haikhre Bafabadu Mai Thadokna Mahanke. Hiramasing Mari Ledana Imphal Police Station ke OC and Ingosana Pangdo Kibade. Hausi COVID-19 ki Lurapa Matamasida Ayuktagi Ahona Yuyon Pam Tamduna. Yuyon ba Asina Miam Humna Yuthakbaga or Padaki. Yuthakum or Padaki COVID-19 Laisatasi Sanduraknabagi Aso Marama Oi. Adona Miam the Jarimaka Yuyon Pam Hangbigano. Yuyon Pam Hangle Habiki Paula Badi Police the Pau Pipirago, Kodatam Yanga Kucham the tribes at Taduna Yuyon ba Amasung. Atapam using Pagatuna Angioiba Tapakani Ike. Atopapau Amadana UT yaona State Marigi Mikhal Kifal laothokle West Bengal da TMC Assam da BJP chaona pakkhre COVID-19 ke akatba section thorang barakda Chahi asigi March thadagi auduna April tha phawa tangkak kya thokna pangthoke ba UT yaona State Marigi general election ki phal ngasi laothokle phal laothokle basu UT amadi state sing adude West Bengal Assam Tamil Nadu Kerala amadi Podisarine masigi matakta state taragum dolgi bypol gi vote masing thike Election Commission of India ki akan section thorang marakta ngasi yupung dipan dagi vote masing thiba hauke state amadi UT sing asigi apunba kendra sanipan kun gani thoi vote masing thike West Bengal da hojik lengak pariba All India Trinamool Congress na chauna bai pakkhre state asigi oina seat chani marfutra mari leibagi manungda TMC na seat chani sukna taret fangduna bangjil thare BJP na seat marfum doi fangduna ani subada laire left na amma aduga atai na amma fangduna punna seat marfu chani marfutra ni thoi fallag hokre Assam ki una hoje state asida lengak pariba BJP na apun basit chama kuntaruk leibagi manungda homphudra phangduna majority oikhre aduga Congress na seat nifuga taret fangduna ani subada lehore Tamil Nadu ki una apun basit chani kuntra mari leibagi manungda DMK chama gani fu phangduna majority oikhre NDMK na marfu phangduna ani subada lehore Kerala ki una LDF na seat chama gani fu mari phangduna ani subada leire Podisari ki una BJP alliance na seat kuntra leibagi manungda taraga taruk phangduna majority oire Congress na seat taragani thoi phangba ngamle Chahi tara ni bandagi ni fumari faobagi Mioi sing vaccine kapthoknaba Manipur Leingkana Covishield Lakh home order toukhre Vaccination program ki ahom suba phase ki saruk amba oina Chahi taragani bandagi ni fumari faobagi Mioi sing COVID vaccine kapthoknaba Manipur Leingkana Covishield Lakh home order toukhre haire Hidak sariba kangpuna vaccine tharakpaga vaccine kappa aunadaba sem sare haire NISM Manipur ki State Health Society ki State Mission Director Dr. N Shamjaina thokpa Memorandum amada palladuna hai state asigi oina ahom sawa phase ki damak puniyada leiba Serum Institute of India da vaccine lakh ahomgi order toukhre delivery tawbigi batam hojik phabu chapchana khangba ngamdre adumai namuk lakba hidak kapthoknaba gi batam miyam da khangan gadabani aire memorandum asigi matungina COVID vaccine kapthoknimba masing hengalakpana COVID vaccination center CBC singna ingada bachana kanglonsing lauthorakle CBC singna ahen dose ki oida nongba beneficiary chama first come first serve ki niyam da vaccine kapthokadabane loinana center da ahan lakpasing da token ningthina pigadabane second dose ki wanadi asigumba akangba asi thamloidabane arakpa kudimak vaccine kapthokadabane haire nagalamorom da Leingakna Leppiba mamal asi lairapa miyam da khudong thiringai oire hausi COVID-19 laina laichat asina nongma kangdana hengalakpadagi misi pinagi chang phawba hengalakpagi awaba chaithing mayuk naringai matam asida Manipur ki lalwalitik tawriba singna nongmagi changdraba yadraba polam singga mamal ka hena henkatuna yon ba madi ngasi ki Manipur Leingkana nongna leppiriba potchai ki mamal ase Manipur ki lairaba miyam ki tamakta di khudong thina oiba maramna Leingakna Leppiba mamal asida Manipur State Committee Democratic Bharatiya Samaj Party MSC DBSP ki mai kaidagi janing da phangdorakle Housing malim pumbagi una akiba phangna sandorliba COVID-19 ki anisuba web asigi khudong thina oiraba tanja asida Lamdam asigi lalwalitik tawbiraba singna laina asigi khudong chaba lauraga nongmada sangdaba yadraba tangai fadaba potchegi mamal atia pakna wangkatuna makhoina launingba mamal laudra jonba habasi tasengna lairaba nomgi churaga nomlaga sariba laumi sinmi kyagi isuba kapangkhakne nagalamromda laina asida lamdam asida sudongma nomagi akiba phangna hengalagle Manipur Leingkana laina asidagi ngakthoknabagi damak namit tarit ni chumna curfew lockdown na singba laothokle adabo asigumba chiraba tanja asida lamdam asigi laumi sinmi miyam tingna Lainga ki maike digi nongmagi changdaba yatraba polam sing chakthong phangba nate asigumba leibaki oiba warba tanpham asida chanjau paiba singna potchei ki mamal jonba singda mamalda jonba haibasi lamdam asida Consumer Protection Act 1986 asi kangkhathang bangkha kore lainga ka sina pamung chama leiba COVID hostel chagani haikiba adu athuba matam da thabak ona paikhet pinaba loinana state asida leiba political party khudemaki apunba mifam pangthoktuna
laina asidagi ngakthoknaba karamba anuba section thorang sing packet kadagi aibagi kanna nainabagi matamadu oire aire lamdam asida leiriba miyam punamasu hauji covid-19 gi akiba phangna hengalekliba laina asidagi ngakthoknaba Leingakna piriba kanglon sing ngakthokna tamthiriba laina asidagi ngakthokminasi aiba wafam pangdorakle nakalamrom dasu ISSLC exam cancel tawbinaba aikhre Board of Secondary Education Manipur Leingkana High School Living Certificate Examination 2021 cancel tawna bigidabak all Manipur recognized private school welfare association ki baikadagi Manipur ki minister in berendam memorandum pisinkre ngasi association asigi secretary W Surjitna sai tawduna Manipur ki minister da pisinkeba memorandum aduda pallibade COVID-19 ki laisat nongmong magi akiba phangna hengalakle hauze class 10 ki exam thananabagi thawang tawriba maheiroi kodemak COVID-19 ki anba amadi anisuba web na chaiting piraba maheiroi ngaktane Mkhoi ki syllabus adu sumna dagi tha ani dagi ahum phawa kaktang da loisilibane asigumba tanpham asida high school living certificate examination pangthokpa asi maram charoi ISSLC examination 2021 asi subject khudingmaki full mark loinana pandemic loiraga normal laklaba matamda pangthoknadabagi wari badu amuktang khanabiyo masina maheiroi singda chamamnaba amma mayoknaragane Maramaduna ISSLCE 2021 asi cancel tawbiro atopa makha tarak pau amadana WB HSEB na class 9 dagi 11 gi maheiroi sing pumba mathang class ta thagtlagani class 12 kina lepkhiba matung inna exam thanaba haikhre West Bengal Leingakna irai numita state atu gi class 11 gi board exams cancel tawunaba amade school khudimakna class 9 dagi 11 gi maheiroi sing mathangi class kananaba laothokle West Bengal Higher Secondary Education Board WBISEB nasu adum namak warep laukre adumoi namak Leingakna class 12 ki board exam adudi lepkhiba matung ina Mkhoi Mkhoigi School Campus ta pangthoknaba amasung atop examination center singta pangthoktanaba wafam su makhatana thamlagle exam sing adu ayupung baro dagi nungthilpung awmina taramanga phawbada masa masa gi school da pangthoknaba su palle wari basi mamang thagi kunthra da laukibane Maragasi Manipur da ngasi COVID positive oiba Mioi chani yankai taruk thengnakhre loinana Mioi maga laichat asidagi Leikhidre masi ngasi Leikhidaba Mioi maga asi tharaga apunba Manipur gi laichat asidagi sigiba masing chamri taramaga Youkhre arobedo content sing asiga maru oiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopuna makpathaga sari channel asina tumda kanarabadi subscribe tawbidri bhasan subscribe tawbiramo loinana like and share tawbasu kawbi kanu punamakpo amako hana thagasari